Nupa na sabay Hraukhare Yamna nungai. Hello everyone, ahal waktuda mayam wake up na khumjari mayam ngasidi akhoi chamchaga bazar ngatang chatluge jumda ya panthok mandana kok se ngaukhale mako aduna ngasidi ngatang koithuge magi su pochai leibo oina ngatang thuge mako jumda dum leimala su kok se ngaukhalai mako ithonda hungalai mako aduna ngatang hawa nungsi chabo oina koithuge okha koire mayam gari se ngaiba gari ama budi maningda lae asidi tongwa phangdoira khangde sesu ai da ga ne koi da cha ga Mayam kun pibi dukana changak pane plate macha gumba adai khara chawpa gumba lai gya na ko plate gumba de sa bujia ga khatang hapa ga dum cha na bagi mong da jaba se ba si jam le ne da daw ya de atop da jing sira pibi kun pibi do thwa na thu kan to ba gi do ita Bazar lai ja. Lau thế rồi. Khá phải tập bấm lâu rồi. Ngồi qua anh này nè. Elisa man bilang Elisa. Con lâu ai bà? Mayam ada ahlamana utong papor kari achapot yam yole bako utong papor se oina lawrage chambanina icha nupa adum chabra ngamgani bako aduga yamna khangde makhal mathen yam yole ado ai husband ga mama ga chana bagina mixture se oina dum lawrage bako haudo male ado ahan se inga sai de ude bako makhut se khatang soiba male bako yam nungaite mai makhut se makhut namana loina mak tawine bako Oh. Acha hoy bol सी करेगी हाथ देखिए Mayam cham hana launa leiramen handagi chapal ama laining na leirambaga machu se aina pambaga si chapal se ma loksale ba ko lupa cham khatane mayam rek su yengak pane rek timong chaba leiramdre sum lakpada mayam lambi da yam ahau ba yon na leirame chowmin adai chicken ke kam yam jon leirame ba ko aina pambadi jen gi bazar se am pamjai ba ko chutney ga lupa ga se chage tawbane ai di jen se ubu ra di dum chaninge khangamde ai di nang tungam ne tawi da water ai dum chala ai cha roi ai chak cha roi si chala ga ai amuk chaka sala di ai tumngam da hakchang nungai roi ba kadai bai da na adani ko abu throi da bangkok de phang de ne bangkok moi ne bangkok bu le yai ga ina ti bu dam da le ora na kana la putro da le beng si la putro da launa ba la putro da ai kai ma te irom ba cha ningi ba
ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯒꯤ ꯋꯥꯇꯔꯃꯦꯂꯣꯟ ꯂꯩꯕꯤꯒꯦ ꯃꯥꯁꯦ ꯋꯥꯇꯔꯃꯦꯂꯣꯟ ꯌꯥꯝꯅ ꯄꯥꯝꯃꯦꯕꯀꯣ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯀꯥꯟꯗ ꯃꯄꯨꯅ ꯋꯥꯇꯔꯃꯦꯂꯣꯟꯁꯦ ꯂꯩꯔꯒ ꯄꯤꯖꯩꯕꯀꯣ ꯑꯗꯣ ꯃꯥ ꯌꯥꯝ ꯆꯥꯒꯤꯕꯀꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯑꯩꯅ ꯃꯥꯏ ꯋꯥꯇꯔꯃꯦꯂꯣꯟ ꯑꯃ ꯂꯧꯕꯤꯔꯦ ꯑꯗꯨꯒ ꯄꯨꯡꯗꯣꯟꯁꯦ ꯂꯧꯒꯦ ꯍꯥꯏꯅ ꯊꯤꯕꯅꯦꯕꯀꯣ ꯄꯨꯡꯗꯣꯟꯁꯦ ꯂꯣꯏꯅ ꯏꯄꯦꯠ ꯄꯦꯠꯂꯒ ꯈꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯄꯨꯡꯗꯣꯟꯁꯤꯗꯤ ꯐꯠꯇ꯭ꯔꯦ ꯂꯧꯔꯔꯣꯏꯒꯦ ꯃꯌꯥꯝ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯦ ꯍꯥꯊꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯣꯇꯣꯔꯁꯤꯒ ꯇꯣꯡꯉꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯇꯣꯔꯁꯦ ꯀꯄꯜ ꯑꯣꯏꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯒ ꯑꯗꯨꯒ ꯑꯩꯈꯣই ꯍꯦꯛ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯇꯣꯡꯉꯦꯕꯀꯣ ꯑꯩꯈꯣই ꯑꯣꯇꯣꯔꯁꯤꯒ ꯆꯠꯂꯤꯁꯦ ꯑꯩꯅꯦ ꯑꯩꯈꯣই ꯆꯦꯝꯆꯥꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯥꯏꯚꯔꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯦ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔꯁꯤꯅꯦ ꯑꯩꯈꯣই ꯃꯔꯤꯅꯦꯕ ꯆꯠꯂꯤꯁꯦ ꯑꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯝꯅ ꯏꯔꯥꯡꯒ ꯇꯧꯅꯔꯒ ꯃꯣꯕꯥꯏꯜꯒꯁꯦ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯔꯒ ꯃꯣꯕꯥꯏꯜꯒꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯣꯕꯥꯏꯜꯒꯁꯦ ꯌꯦꯡꯅꯔꯒ ꯆꯠꯂꯦꯕꯀꯣ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯦꯕ ꯃꯑꯣꯡꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝ ꯊꯣꯡꯒꯥꯟ ꯌꯧꯔꯀꯥꯟꯗ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯍꯥꯏꯅꯦꯕꯀꯣ ꯑꯩꯒꯤ ꯃꯅꯥꯛꯇ ꯇꯣꯡꯉꯣ ꯂꯥꯛꯑꯣ ꯍꯥꯏꯅꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯃꯅꯥꯛꯇ ꯇꯣꯡꯉꯒ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯔ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯣꯏ ꯃꯇꯧꯗꯣ ꯌꯦꯡꯉꯒ ꯅꯣꯛꯅ ꯂꯩꯍꯧꯔꯦꯕꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯀꯩꯗꯧꯅꯤ ꯃꯆꯥꯅꯤꯒꯤ ꯒꯟ ꯂꯩꯔꯩꯕ ꯍꯥꯏꯌꯨ ꯑꯩꯒꯤ ꯒꯟ ꯂꯩꯔꯩꯕ ꯍꯥꯏꯌꯨ ꯂꯩꯔꯩꯕ ꯃꯃꯥꯅ ꯂꯩꯔꯩꯕ ꯍꯥꯏꯌꯨ ꯑꯩꯒꯤ ꯒꯟ ꯂꯩꯔꯩꯕ ꯃꯃꯥꯅ ꯒꯟ ꯂꯩꯔꯩꯕ ꯃꯈꯨꯠꯀ ꯇꯧ ꯑꯩꯒꯤ ꯒꯟ ꯂꯩꯔꯩꯕ ꯃꯃꯥꯅ ꯒꯟ ꯃꯌꯥꯝ ꯕꯖꯥꯔꯗꯒꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯊꯪ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯂꯧꯔꯛꯏꯁꯦ ꯋꯥꯇꯔꯃꯦꯂꯣꯟ ꯑꯗꯩ ꯈꯥꯃꯦꯟ ꯑꯗꯩꯗꯤ ꯀꯥꯔꯣꯟ ꯂꯦꯕꯨꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯂꯦꯕꯨꯁꯨ ꯂꯧꯔꯛꯑꯦ ꯑꯗꯩꯗꯤ ꯂꯐꯨꯊ꯭ꯔꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯀꯣꯕꯤ ꯌꯣꯡꯆꯥꯛ ꯂꯣꯏꯅ ꯌꯥꯎꯔꯦꯕꯀꯣ ꯃꯃꯥ ꯍꯧꯖꯤꯛ ꯕꯖꯥꯔ ꯐꯝꯈꯤꯗꯧꯔꯦ ꯐꯂꯥꯗ ꯑꯣꯟꯈꯤꯗꯧꯔꯦ ꯑꯩꯒꯤꯅꯤ ꯁꯦꯁ ꯈꯥꯏꯕꯣ ꯑꯩꯒꯤ ꯒꯟ ꯂꯩꯔꯩꯕ ꯍꯥꯏꯌꯨ ꯃꯃꯥꯅ ꯑꯦꯛꯇꯤꯡꯒ ꯇꯧ ꯕꯦꯇ꯭ꯔꯤ ꯆꯪꯉꯣꯏ ꯕꯦꯇ꯭ꯔꯤ ꯄꯄꯥ ꯍꯥꯎꯕ꯭ꯔꯣ ꯒꯟ ꯁꯦꯝꯃꯣ ꯍꯥꯏꯌꯣ ꯄꯄꯥꯗ ꯃꯌꯥꯝ ꯑꯩꯁꯨ ꯍꯩꯕ ꯅꯠꯇꯦꯕꯀꯣ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯨꯃꯥꯏꯅ ꯂꯨꯞꯁꯜꯂꯒ ꯇꯧꯗꯣꯏꯔꯥ ꯈꯪꯗꯦ ꯄꯣꯠꯁꯦ ꯃꯆꯥꯅꯤ ꯈꯨꯐꯖ ꯑꯃꯅꯤ ꯃꯆꯥꯅꯤ ꯀꯅꯥ ꯂꯩꯔꯤꯕ very good ꯁꯤꯗ ꯅꯝꯗꯣꯏꯕ ꯊꯥꯛꯁꯤꯒ ꯅꯝꯗꯣꯏꯕ ꯏꯁꯤꯡꯗ ꯁꯨꯃꯥꯏꯅ ꯀꯤꯠ ꯅꯝꯃꯦꯗꯅ ꯁꯨꯃꯥꯏꯅ ꯀꯥꯞꯄꯣ ꯁꯤꯒ ꯒꯟ ꯂꯧꯔꯦ ꯃꯃꯥꯅ ꯀꯅꯥ ꯂꯧꯔꯛꯏꯕ ꯃꯃꯥ ꯂꯩꯕꯤꯔꯛꯏꯕ ꯃꯆꯥꯒꯤ 이자누파는 스마일 할아버지 ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯃꯌꯥꯝ ꯌꯦꯡꯕ ꯑꯗꯨꯅ ꯃꯥꯒꯤ ꯑꯅꯧ ꯁꯅꯥꯄꯣꯠ ꯂꯩꯕꯤꯕꯅꯦ ꯃꯥꯅ ꯍꯔꯥꯎꯕꯁꯤꯗ ꯌꯦꯡꯖꯒꯦꯅ ꯁꯦ ꯑꯪꯀꯜ ꯅꯃꯁꯤꯁꯦ ꯇꯥꯛꯄꯤꯒꯦ ꯃꯃꯥ ꯇꯥꯛꯄꯤꯒꯦ ꯑꯗꯨꯃꯥꯏꯅꯗꯤ ꯅꯝꯒꯤꯅꯨ ꯅꯝꯃꯣ ꯍꯧꯖꯤꯛ ꯅꯝꯃꯣ 누나브로
สิเย้ Good night แม่มาอีบล็อกเสร็จสวัสดีกันเลยเฉลยมาเสร็จสิตุ้มหัวหน้าเลยดรอมนี่กันสิแก้วหาเราเดี๋ยวชี้